Sri Lanka, Bangladesh, Nepal, France loikraba matungda hauzik UK hairiba country asigi oinasu yamna chawba protest gi oiba wave amaka uba fangli. Third world countries singni hairiba Asia, Africa na chingba countries sing asi khakta nattana malem asigi miyoi kiyama gi maikedi role model oina unaramba Europe gi oiriba countries sing asida fawba hauzik lepa leitana mathang manaw naina lakliba protest sing asida global gi oina leiriba order asida yamna chawba awanba amadi lakle haibasi maik sengna uba fangli. Khudingmakpu anabu video amada Amuk kana taram lokchuri. Matam amada free world order human bali democratic oiba valuesing asibu push tawduna malem asi interconnected oiba system amani haibagi wakhalonda miyobasing asibu travel tawnaba amaga punna hingbinabagi oiba wakhalon asi yamna push tawramba Europe hairiba mafam asigi oiba countries na fawba ngasidi anti immigration gi oiba yamna chawu wave ama laktuna aikoi pen kre lakpilanu haibagi oiba wave ama laktuna yamna chawna lakliba protesting asigi manungda matam kuinadagi leirakliba system asida nauna lakliba Anouba onba kaya hauziki nauna lakliba protesting asigi matangda amuk punna yengbinasi. Ngasi malem asigi mafam kaya amada lepa leitana matang manaw naina chatharakliba protesting asida anti-establishment gi oiba matam kuinadagi chanarakliba system sing asibu pamdabagi naha kaya amagi maikairigi thoraktuna hauzik asi leiriba leingak makoibu rule tawduna leiriba ariba system ga loina rule tawriba adubu pamdabagi Anouba change ama pamlakpagi oiba wave asi aduki mati yamna kankre ngasi Asia, Africa na chingba countries sing asidagi henduna yamna stable oi hairiba Europe ki oiba countries sing asida fawba thumlari France ki oiba yamna chawba ihau ama leingagi tanja asida UK hairiba country asidasu aduki mati yamna chawba ihau amakak lakre hairiba ihau aduda thorakpa violence na maram oiduna miyoi khara sikibagi oiba wafamsu thorakli miyoi lak kaya hena tinkiba ihau adu tankhainaba honabada asok apangi sangsu aduki mati yambagi oiba reports sing thorakli Hauzik UK hairiba country asida lakliba yamna chawba protest asigi maru oiba maram asi Tommy Robinson hairiba far right ideology bu puduna lakpa yamna henjinba right wing gi oiba wakhalon chenba miyoi asigi maikei gi hauzik leiriba lenga asibu yaningdaba fongdoktuna protest satasi haiduna kauba matamda aduki mati yamlaba miyoi sing asi lakribani Tommy Robinson hairiba miyoi asi anti-immigration gi oiba wafam asida yamna kanna ihau hauba anti-Islamic amasung anti-Islamic terrorism gi mayokta wafam kaya ama hanjin raise tawduna lakhiba miyoi ama khangni mahaki maikaidigi fongdokpa wafamsing asida law gi against the leiba wafam kaya ama fawga marakta yaurukpati mahak asigi mathakta charge kaya ama leiduna contempt of court gi oiba wafamsingsu adumak uba fangkravani adubu ngasidi Tommy Robinson hairiba British singi asina asengba ni malem asigi oiba khwaidigi fabani haiba wakhalonda thajaba white supremacy gi oiba wakhalon chenba miyoi asigi maikaidigi kaurakpa protest asina hauzik leiriba lenga asibu overthrow tawkhigadaure haibagi oiba reportsing fawba thoraktuna aduki matik yamna chawba support ama fangkravani adubu ngasidi far right ideology chenba luchingba asina haiba wafam amagidamakta miyoi lak kaya ama thoraktuna UK gi oiba lenga asibu lauthoknabagidamakta honarakliba asigi maru oiba maram asi ngasi UK hairiba country asida leiriba native indigenous oiba miyoi sing asigi oiba yamna chawba issue ama leiri madudi ngasi UK hairiba country asida atopa lamdagi lakpa miyosing asigi maikaidigi makoigi oiba thaba asi nomgi adumak munkidona makoigi oiba thabak lemhodaba masida sunattana nauna lakliba miyosing asina law and order yamna kaihalakpa crime rate nomgi hengalakpagi oiba issue asi aduki matik yamna wangkhalakpasida UK gi oina leiriba native miyosing asigi maikaidigi henman kreng asidi pele haibagi oiba stage adu yaurabani makoida pendaban kaya ama yomduna leirabani ngasi ma UK hairiba country asigi lengak paiduna head oina prime minister oina leiriba Stalmer asisu mahakna power da lakpa matamda anti immigration gi oiba bill pass tawduna immigration asi thingani haibagi oiba thajaba aduda miyuki amagi maikaidigi mahak asi vote piduna thagalakhibani adubu ngasi mahakna power da leiriba matungda miyamna pamniba adu thabak to onthorактabadagi masigumlaba ihau asi laklibani Mathang asida nauna politics ta khongdarakliba US President Donald Trump ga fawba khanakkiba US ki billionaire Elon Musk su yausilakre Mahaki maikaidi ihau hauriba sing asida mateng tawsinduna karigumba ngasi hauriba ihau asida ngamnabagidamagta ihau haukiba ama natragana mutkiba ama lambi adi asidagi hena leite haiduna ihau asi kansinabagidamagta fongdorakli masida lakliba ihau asida right wing gi oiba ideology asibu promote tawduna UK hairiba country asigi oida leiriba left wing party sing asigi maikaidigi immigration gi oiba issue asi solve tawdana mi Anouba kaya ama lepa leitana pusilakliba asi makhoi asi vote kanabagidamagta miyamna makhoi yaraktaba makhoida vote phanglaroi khangba matamda Anouba miyosing kausinduna vote lawbagi oiba chanabi leibani maram aduna makhoi asi muthatkro haibagi oiba wafam asi yamna mayak sengna thamli masigumlaba ihau asi Australia hairiba country asidasu matam kuina di yamna kuina aduma hauduna lakle
ngasi malem asigi mafam kya amada immigration gi oibe issue asi noma nomagi hengalakli haibisi yamna chawba mayek singlava kudam amani aduga Australia hairiba country asigi oina yamna chawba issue ama mayek singla uba fangli badudi Australia hairiba country asida ngasi Jews kya amasu leiri aduga Islam gi oibe miyoi kya amasu leiri hauzik leiriba Israel amasung Palestine natragana Iran gi oibe conflict asida mayum thadoktuna Australia da hauzik honglaktuna leiriba miyosing asigi maikei lehoriba issue adu puthokuna Australia hairiba country asiba landfam ama wahenmagi mong amada nakal animaki oiba muknaba asi thorakliba asida Australia gi native miyosing gi maikei nakugi nayumda lehoba issue sing adu pandre haiduna Australia hairiba mafam asi sep oi masida chanariba niyom asi pame haiduna laklaga karigidamakta madu puthokliba no haibagi oiba pendaba asi puthoktuna nauna lakliba miyosing asibu target tawduna yamna kanba khongthangsing lawkhalakpa kayam uki anti-immigration gi mayokta nauna lakliba miyosing asigi mayokta iho hoba lakliba miyoi asiga madugi against madugumlaba khongthang adu yaningde haiduna immigration asi lehangadabani haibagi oiba foreign dagi lakliba talentsing asi lawsingadabani haiba miyosing asigi oiba protest anima asi matam amatada punna ubinaba nakal animaki maikaidagi muknabagi oiba thawdoksing Australia dadi uba fangki aduba hauzik Australia gi oina leiriba Anthony Albanese gi oiba lenga asigi maikaidagi right wing ideology chenba miyoi kiyamana hauzik thoraktuna immigration gi mayokta thorakliba tatamna target tawduna violence ta singba thoraiba asi fascist gi oiba ideology promote tawbani haiduna maki maikaidagi yaningdaba wafamsing phongdokpasu adamak uri ngasi Asia gi oina yamna peaceful oiba country ama oina malem gi ani sibalanjaw loikraba matungda hingsa pamdaba country ama oina unariba Japan hairiba country asidu ngasi immigration gi oiba problem asi yamna chawna uba fangli Japan da leiriba naha kaya ama thoraktuna immigration gi oina leiriba issue asi solve tawu atopa miyosing asi ka hena sangsilakliba asibu matam leringida thingau haibagi oiba protest hauzik lepa lechena uri immigration gi oiba issue laklingai asida Japan gi oina current leiriba liberal government asigi mayokta miyam gi oiba sentiment leiringaida matam amagi oiba Japan gi ningthau gi oiba emperor gi oiba kangusing asigi oiba maikaidagi su thoraktuna makoi gi oiba right wing gi oiba lenga ama ningthau gi oiba power adu halak hangadabani haibagi oiba ihosing su adamak ubu fangli amabu oigera ngasi malem asigi mafam kaya amada hauzik khwaidi yamna chawna thorakliba asi immigration gi oiba issue asini malem asigi mafam kudingmakta native oina leiriba indigenous miyosing asigi oiba punsi asi yamna kudong thiningai gi oiba endanger oiba stage amada leire haibasi mayek sengli Mathang asida second world war loikraba matungda USA amasung USSR gi oiba bipolar gi oiba world order adu kaithakraba matungda US na dominate tawduna lakiba adu ngasidi US gi oiba hegemony asi nomu kaitharakuna multipolar oiba system amada changsilakliba matam amani maramaduna hauzik global gi oina matam kuinadagi chanurakliba system asida yamna chawba awanba khara uba fangbagi oiba transitional period adu aikoi hauzik yausilakle matam amada malem asigi oiba country kayasing asina ningthau panduna leiramlaba matungda ngasi aikoina uriba democratic gi oiba system asi lakba natragana military gi oiba imperial gi oiba lenga kayama lakba gi oiba matam asida right wing amasung left wing gi oiba politics adu lakbadagi yamna kanna muknakiba adu anishuba lanjaw loikraba matungda liberal kangbu left wing gi kangbu dagi makoina dominate tawba liberal world order amada ngasi hinglakliba asi right wing gi maikaidagi nomu gi oiba makoigi popularity henkalakpa miyamgi thajaba henkalakpa asina matam kuinadagi chanarakliba liberal world order asidi yamna chawba challenge ama lakle atupa matamda transitional period ama uragani left wing ideology bu oigira right wing ideology bu oigira nakal animaki oiba afaba fataba pros and cons loinamak laikani matam kuinadagi liberal world order asida adumak laisilakpa asida makoigi oiba fataba sing adu noma gi oina hengalakpadagi miyam sing asigi maikairigi makoigi oiba system asida yawriba fataba sing aduna chaitheng asi hanjin phanglakpadagi anouba ama try tawningmu right wing gi oina leiriba system asida mu shift tawba pamlakpagini masi yamna chamba wafamni aikoi miyobegi oiba nature ni masi amada falaktre hairagidi anouba ama yengingba haibasi matam kharagi matungda amuk aikoina right wing gi oiba system asida shift tawre hairasi haurakpa matamdi yamna nungairamgidi matam kuisilakpa matamda madugi oiba fataba sing adumak thenaraktuna chaitheng phanglakpa taragadi anouba system amada amuk yengningakpa left leaning gi oina leiriba system asida amuk pamlakpasu yai amabu oigera matam amada nakal amagi maikei khara ngamlapna chalamba adu hauzik nakal amasu mapangal manaba muang amada laklaga amanasu henda leibasina hauzik nakal ni maki oiba muknaba kya ama hengalakani mafam kya ama conflict sing lepa leitana thorakani lakadoriba matam asida global gi oiba mafam kya amada issue kya ama lepa leitana thorakani awaba gi oiba matam amadi soitana lakani